ꯑꯍꯤꯡ ꯃꯌꯥꯏ ꯑꯗꯨꯗ ꯆꯥꯛ ꯆꯥꯅꯤ ꯆꯥꯔꯣꯏ ꯍꯥꯏꯅ ꯈꯠꯅꯔꯤꯕꯗꯨ ꯑꯅꯝ ꯀꯟꯕ ꯆꯤꯡꯁꯥꯡꯅ ꯉꯝꯈ꯭ꯔꯦ꯫ ꯅꯤꯄꯥꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯀꯨꯏꯅ ꯉꯥꯡꯅꯗꯨꯅ ꯂꯩꯕ ꯇꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯒꯗꯨ ꯁꯨꯛꯇꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯆꯤꯡꯁꯥꯡꯅ ꯃꯈꯨꯠꯀꯗꯨ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯊꯥꯖꯗꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯁꯥꯎꯗꯣꯛꯂꯨꯔꯒ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯍꯣꯏ ꯃꯥꯏꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯃꯇꯧꯗꯨ ꯆꯤꯡꯁꯥꯡꯗꯤ ꯃꯣꯡ ꯍꯥꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤꯕꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯁꯥꯔꯝꯕ ꯋꯥꯈꯜꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯪꯊꯔꯛꯄꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯀꯔꯤ ꯃꯌꯥꯏꯕꯨ ꯄꯨꯕꯅꯣ ꯈꯪꯗꯦ꯫ ꯏꯊꯛ ꯏꯔꯩ ꯀꯜꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯒꯨꯝꯅ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯔꯤꯕ ꯆꯤꯡꯁꯥꯡꯒꯤ ꯊꯃꯣꯏꯕꯨ ꯅꯨꯄꯤꯁꯤꯅ ꯏꯪꯊꯍꯜꯂꯤ꯫ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯅ ꯀꯣꯛꯊꯛꯇ ꯌꯩꯕꯗ ꯁꯥꯔꯝꯕ ꯃꯩꯁꯥꯒꯨꯝ ꯋꯥꯈꯜ ꯃꯥꯅ ꯈꯥꯡꯉꯝꯗꯕ ꯃꯩꯆꯥꯛ ꯈꯥꯡꯂꯕꯗ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯂꯒ ꯑꯋꯥꯕ ꯃꯩꯆꯥꯛ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄꯒꯨꯝ ꯋꯥꯈꯜꯗ ꯐꯥꯎꯏ꯫ ꯉꯁꯤ ꯈꯛꯇꯒꯤ ꯋꯥꯔꯤ ꯅꯠꯇꯦ, ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯁꯨꯝ ꯑꯣꯏꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯅꯥꯅ ꯆꯪꯖꯐꯝ ꯊꯤꯔꯤꯕ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯊꯥꯖꯒꯤ ꯄꯨꯟꯁꯤꯅ ꯆꯤꯡꯁꯥꯡꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯂꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯁꯣꯜꯂꯕ ꯊꯃꯣꯏ ꯑꯗꯨꯅ ꯑꯀꯟꯕ ꯁꯥꯔꯒ ꯆꯠꯂꯤꯕ ꯆꯤꯡꯁꯥꯡꯒꯤ ꯊꯃꯣꯏꯅ ꯊꯥꯖꯒꯤ ꯊꯃꯣꯏꯗ ꯁꯩꯗꯥꯡꯐꯝ ꯂꯧꯔꯤꯕ꯭ꯔꯥ? ꯀꯅꯥꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯁꯩꯗꯥꯡꯂꯤꯕꯒꯦ? ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯑꯅꯤꯃꯛ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯂꯣꯏꯔꯒ ꯊꯥꯖ ꯊꯕꯛꯁꯤꯡꯗꯨ ꯐꯠ ꯐꯠ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯍꯧꯒꯠꯈꯤ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗꯨꯗ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯔꯛꯏ, ꯉꯥꯛꯇꯪ꯫ ꯆꯤꯡꯁꯥꯡ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯄꯥꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯊꯥꯖꯅ ꯀꯧꯔꯛꯄꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯊꯣꯔꯛꯏ꯫ ꯉꯥꯛꯇꯪ ꯂꯩꯕꯤꯕ ꯌꯥꯒꯗ꯭ꯔꯣ? ꯑꯩ ꯀꯣꯟꯁꯤꯡꯁꯦ ꯐꯦꯡꯐꯝꯗ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯑꯍꯤꯡ ꯃꯌꯥꯏ ꯑꯣꯏꯕꯁꯤꯗ ꯍꯥꯏꯕꯅꯤ, ꯌꯨꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯃꯟꯕꯁꯤꯗ꯫ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯏꯔꯛꯂꯤꯕꯗꯨ ꯆꯤꯡꯁꯥꯡ ꯋꯥꯈꯜ ꯇꯥꯔꯦ꯫ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯋꯥꯗꯤ ꯉꯥꯡꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯣ ꯍꯥꯏꯅꯣ? ꯀꯩꯁꯨ ꯇꯧꯔꯛꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯁꯨꯝ ꯉꯥꯛꯇꯪ ꯉꯥꯏꯕ ꯌꯥꯕꯤꯒꯗ꯭ꯔꯥꯅ ꯍꯥꯏꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯆꯠꯂꯨꯏ, ꯑꯗꯣ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯍꯌꯦꯡꯈꯩꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯁꯨ ꯉꯥꯏꯔꯝꯒꯅꯨ꯫ ꯅꯪꯒꯤ ꯆꯥꯛ ꯆꯥꯒꯗꯧꯕꯗꯣ ꯑꯗꯨꯝ ꯆꯥꯊꯣꯛꯑꯝꯃꯨ꯫ ꯏꯊꯟꯗ ꯆꯥꯕꯗꯣ ꯍꯩꯅꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯑꯩꯗꯤ ꯏꯊꯟꯗ ꯑꯗꯨꯝ ꯆꯥꯔꯛꯏꯅ꯫ ꯑꯩꯗꯤ ꯏꯃꯥꯒ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯔꯛꯄꯒꯤ ꯏꯊꯟꯗ ꯆꯥꯕꯗꯣ ꯍꯩꯅꯗꯦ꯫ ꯏꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯗꯤ? ꯅꯦꯅꯦꯒ ꯄꯨꯟꯅ ꯆꯥꯏ꯫ ꯃꯔꯛꯇ ꯅꯦꯅꯦꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯒ ꯆꯤꯡꯁꯥꯡ ꯊꯥꯖꯗ ꯑꯊꯧꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯁꯪꯁꯥꯔꯁꯤꯗ ꯅꯊꯟꯇ ꯍꯤꯡꯍꯧꯔꯗꯤ ꯑꯗꯨꯁꯨ ꯅꯊꯟꯇ ꯆꯥꯕ ꯇꯜꯂꯤꯅ ꯆꯥꯔꯣꯏꯗꯣꯏꯔꯣ? ꯑꯗꯨꯒꯤꯗꯤ ꯈꯪꯗꯦ꯫ ꯅꯤꯄꯥꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯥꯖꯁꯨ ꯀꯤꯖꯅ ꯇꯞꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯈꯥ ꯇꯥꯏ, ꯄꯨꯟꯁꯤꯁꯦ ꯏꯊꯟꯇ ꯍꯤꯡꯕ, ꯏꯊꯟꯇ ꯆꯠꯄ, ꯏꯊꯟꯇ ꯆꯥꯕ, ꯏꯊꯟꯇꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯍꯩꯒꯗꯧꯕꯅꯤ꯫ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯍꯩꯇ꯭ꯔꯒꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏ, ꯃꯁꯤ ꯈꯪꯖꯤꯜꯂꯨ꯫ ꯑꯗꯨꯕꯨ ꯅꯥꯏꯇꯣꯝ ꯇꯥꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯍꯤꯡꯃꯤꯟꯅꯕ, ꯆꯥꯃꯤꯟꯅꯕꯁꯦ, ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯩꯃꯤꯟꯅꯕꯁꯦ ꯀꯩ ꯀꯥꯏꯒꯦ? ꯍꯤꯡꯃꯤꯟꯅꯕ ꯍꯩꯇ꯭ꯔꯕꯗꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎꯁꯨ ꯈꯪꯗꯕꯅꯤ꯫ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯅꯥꯏꯇꯣꯝ ꯇꯥꯕ, ꯁꯂꯨꯛ ꯇꯤꯟꯗꯕ ꯁꯟꯗꯤ ꯀꯩꯅ ꯆꯥꯕꯅꯤ? ꯁꯂꯨꯛ ꯇꯤꯟꯗꯕ ꯁꯟꯗꯨꯒꯤꯁꯨ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯋꯥꯔꯣꯜꯁꯨ ꯊꯣꯛꯇꯕ ꯁꯟꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯥꯏꯇꯣꯝ ꯇꯥꯒꯦ ꯍꯥꯏꯅꯗꯤ ꯇꯥꯈꯤꯕ ꯑꯣꯏꯔꯝꯂꯣꯏꯗ꯫ ꯑꯍꯣꯏ, ꯑꯗꯨꯕꯨ ꯎꯃꯪꯗ ꯍꯧꯗꯕ, ꯑꯀꯪꯕ ꯂꯝꯍꯥꯡꯗ ꯅꯥꯏꯇꯣꯝ ꯍꯧꯕ ꯎ ꯄꯥꯝꯕꯤꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯕꯨ ꯅꯥꯏꯇꯣꯝ ꯊꯦꯡꯅꯕ ꯉꯝꯗ ꯑꯗꯨꯃꯛ ꯍꯨꯝꯗꯨꯅ ꯄꯨꯈꯤꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯂꯛꯇ ꯑꯈꯥ ꯀꯔꯥꯎꯇꯅ ꯊꯜꯂꯕ ꯅꯣꯡꯖꯨꯒꯤ ꯑꯍꯤꯡꯗ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯀꯔꯝꯅ ꯆꯥꯎꯅꯕ ꯍꯤꯡꯖꯔꯤ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯂꯛꯇ ꯆꯥꯎꯔꯛꯂꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯑꯍꯤꯡ ꯑꯃꯒꯤ ꯅꯣꯡꯂꯩ ꯑꯃꯕꯨ ꯀꯤꯒꯗꯧꯕ ꯅꯠꯇꯦ꯫ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖ ꯅꯤꯄꯥꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤ ꯑꯗꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯥꯛꯄ ꯑꯣꯏꯕꯒꯤ, ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯊꯦꯡꯅꯔꯛꯄ ꯑꯣꯏꯕꯒꯤ
ꯄꯨꯟꯁꯤꯕꯨ ꯑꯗꯨꯛ ꯄꯦꯟꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯤꯡꯁꯥꯡꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯥꯅꯤꯡꯕ ꯄꯣꯛꯂꯔꯦ꯫ ꯆꯤꯟꯇꯥꯒꯤ ꯄꯣꯠꯂꯨꯝ ꯄꯨꯔꯒ ꯑꯃꯝꯕ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨꯁꯨ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯃꯉꯥꯜ ꯂꯩꯕ ꯄꯨꯟꯁꯤ ꯃꯥꯏꯀꯩꯗ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯆꯤꯡꯁꯥꯡꯗꯤ ꯊꯥꯖꯅ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯍꯩꯇꯕꯒꯤ ꯋꯥꯍꯩ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯊꯃꯣꯏꯗꯨ ꯂꯨꯝꯊꯔꯛꯏ꯫ ꯅꯨꯄꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯁꯤꯅ ꯀꯔꯝꯅ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯉꯝꯒꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗꯨ ꯇꯁꯦꯡꯅ ꯋꯥꯖꯗꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯕꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯄꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨꯁꯨ ꯆꯤꯡꯁꯥꯡ ꯆꯤꯟꯕꯥꯜ ꯀꯥꯡꯅ ꯇꯝꯊꯣꯛꯄ ꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯈꯥꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯊꯥ ꯑꯃ ꯍꯦꯟꯅ ꯊꯥꯖꯅ ꯌꯨꯝ ꯑꯁꯤꯗ ꯅꯤꯄꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯆꯤꯡꯁꯥꯡꯒꯤ ꯃꯒꯨꯜꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯑꯀꯟꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯎꯔꯒ ꯊꯥꯖꯗꯦ, ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯥꯗꯤ ꯇꯥꯔꯨꯗꯦ꯫ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯕ ꯑꯃ ꯉꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯆꯤꯡꯁꯥꯡꯗꯤ ꯍꯥꯏꯗꯣꯛꯄ ꯍꯧꯔꯨꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯍꯤꯡ ꯆꯨꯞꯄ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯁꯅꯥꯍꯜꯒꯤ ꯌꯨꯝꯗ ꯎꯔꯛꯄ ꯊꯦꯡꯅꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯍꯧꯈꯤꯕ ꯄꯨꯟꯁꯤꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯒ ꯄꯨꯟꯁꯤꯟꯅꯕꯗ ꯆꯤꯡꯁꯥꯡ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯤꯅꯤꯁꯇꯔ ꯁꯅꯥꯍꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯊꯤꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤ ꯋꯥꯠꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯌꯥꯝꯕ ꯁꯅꯥꯍꯜꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯙꯕꯤꯒ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯒ ꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯅꯣꯡꯃꯇ ꯉꯥꯡꯅꯕ ꯑꯃꯠꯇꯁꯨ ꯇꯥꯗꯕ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔ ꯁꯅꯥꯍꯜꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗꯁꯨ ꯂꯣꯟꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯅ ꯃꯇꯝ ꯑꯃꯗ ꯃꯥꯙꯕꯤꯕꯨ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅ ꯀꯔꯤ ꯑꯣꯏꯔꯛꯈꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯙꯕꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯌꯥꯝꯈ꯭ꯔꯕ ꯁꯦꯜꯗꯨ ꯄꯤꯔꯝꯂꯤꯕꯗꯨ ꯆꯤꯡꯁꯥꯡ ꯃꯈꯨꯠꯅ ꯆꯖꯠ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯋꯥꯈꯜꯗꯁꯨ ꯅꯤꯡꯁꯤꯡꯂꯤ ꯃꯥꯙꯕꯤꯅ ꯌꯨꯝꯗ ꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯍꯣꯝ ꯑꯗꯨꯗ ꯍꯟꯅꯕ ꯍꯣꯠꯅꯈꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯣꯏꯕꯅ ꯍꯣꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯅꯤꯡꯊꯤꯖꯅ ꯈꯪꯗꯕꯒ ꯀꯔꯝꯕ ꯕꯁ ꯇꯣꯡꯒꯅꯤ ꯈꯪꯗꯕꯒ ꯆꯤꯡꯁꯥꯡ ꯍꯣꯝ ꯑꯗꯨꯗ ꯍꯟꯕꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯥꯙꯕꯤꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨꯗꯒꯤ ꯉꯁꯤꯗꯤ ꯍꯣꯇꯦꯜꯗ ꯆꯪꯂꯒ ꯆꯥꯛꯂꯨꯛ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯏ꯫ ꯄꯨꯛꯁꯨ ꯊꯜꯂꯕꯅꯤꯅ ꯉꯁꯤꯗꯤ ꯆꯥꯅꯕ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯅꯤꯡꯉꯥꯏꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯅꯦꯅꯥ ꯇꯥꯅ ꯐꯝꯂꯒ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯑꯗꯥꯏꯋꯥꯏꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯔꯦꯝꯕ ꯁꯦꯜ ꯈꯔꯗꯨ ꯑꯃꯨꯛ ꯃꯁꯤꯡ ꯊꯤꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯁꯨ ꯍꯣꯇꯦꯜ ꯑꯁꯤꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯗ ꯀꯣꯟꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯨꯠꯇ パイꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯃꯁꯤꯡ ꯊꯤꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯅꯤꯄꯥ ꯑꯃ ꯂꯥꯛꯂꯒ ꯆꯤꯡꯁꯥꯡꯒꯤ ꯃꯈꯨꯠꯇꯒꯤ ꯁꯦꯜꯗꯨ ꯐꯠ ꯃꯨꯜꯂꯒ ꯆꯦꯟꯈꯤ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯒ ꯅꯤꯄꯥ ꯑꯗꯨꯕꯨ ꯀꯟꯅ ꯇꯥꯟꯅꯔꯛꯏ꯫ "ꯑꯣꯏ, ꯑꯩꯒꯤ ꯄꯩꯁꯥꯅꯦ, ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯔꯝꯃꯣ!" ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯎ ꯂꯥꯎꯗꯅ ꯆꯤꯡꯁꯥꯡ ꯅꯤꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯅꯤꯄꯥ ꯑꯗꯨꯁꯨ ꯆꯤꯡꯁꯥꯡꯅ ꯇꯥꯟꯅꯔꯛꯂꯤꯕꯗꯨ ꯀꯩꯁꯨꯛꯅ ꯆꯨꯡꯗꯅ ꯉꯥꯏꯍꯥꯛ ꯆꯦꯜꯂꯝꯂꯒ ꯇꯞꯊꯔꯛꯏ꯫ ꯀꯩꯊꯦꯜꯒꯤ ꯑꯈꯨꯕ ꯒꯂꯤ ꯃꯔꯛ ꯑꯗꯨꯗ ꯅꯤꯄꯥꯗꯨꯅ ꯆꯪꯈꯤꯕꯗꯨ ꯆꯤꯡꯁꯥꯡꯁꯨ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯅꯤꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯕꯖꯥꯔ ꯃꯅꯨꯡꯗ ꯍꯥꯡꯂꯝꯕ ꯗꯨꯀꯥꯟꯁꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯂꯣꯟꯁꯤꯟꯅꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯃꯤꯁꯨ ꯏꯇꯥꯛ ꯇꯥꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯁꯦꯜ ꯑꯗꯨꯒꯤ ꯈꯟꯕꯗ ꯑꯀꯤ ꯑꯈꯪ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯁꯥꯎꯕꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯄꯨꯊꯣꯛꯂꯒ ꯁꯦꯟ ꯃꯨꯟꯈ꯭ꯔꯤꯕꯗꯨ ꯅꯝꯗꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯈꯨꯠꯇ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯏꯔꯝꯂꯤꯕ ꯁꯦꯜꯁꯤꯡꯗꯨ ꯃꯨꯟꯈꯤꯕꯒꯤ ꯁꯥꯎꯅꯤꯡꯕꯒ ꯀꯟꯅ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯕꯒ ꯆꯤꯡꯁꯥꯡ ꯁꯣꯔꯗꯨ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯃꯥꯕꯨ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯍꯧꯔꯛꯏ꯫ "ꯀꯅꯥꯅꯣ?" ꯅꯨꯄꯥ ꯑꯗꯨꯗ ꯆꯤꯡꯁꯥꯡꯒꯤ ꯄꯥꯝꯕꯣꯝ ꯅꯥꯝꯃꯗ ꯆꯦꯅ ꯄꯥꯏꯁꯤꯜꯂꯒ ꯍꯪꯂꯛꯏ꯫ "ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯃꯌꯥꯝꯅꯣꯁꯦ?" ꯑꯩꯒꯤꯅꯦ." "ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯅꯦ?"
ꯃꯤꯅ ꯄꯤꯔꯝꯕꯅꯤ ꯀꯔꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯃꯤꯅ ꯄꯤꯔꯝꯕꯅꯤ ꯀꯥꯏꯅ ꯊꯥꯖꯤꯜꯂꯛꯎꯔꯅ ꯋꯥꯗꯣ ꯍꯥꯏꯔꯒ ꯅꯤꯄꯥꯗꯨꯅ ꯆꯤꯡꯁꯥꯡꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯁꯥꯍꯨꯝ ꯀꯟꯅ ꯊꯥꯔꯦ ꯆꯤꯡꯁꯥꯡꯁꯨ ꯆꯩꯅꯥ ꯑꯗꯨꯗ ꯃꯈꯨꯠꯅ ꯂꯨꯈꯝꯗꯨ ꯄꯥꯏꯔꯒ ꯀꯤꯖꯅ ꯂꯩ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯅꯪꯒꯨꯝꯕ ꯉꯥꯡꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯦ ꯄꯥꯏꯒꯗꯧꯕ ꯅꯠꯇꯦꯅꯦ ꯀꯗꯥꯏꯗꯒꯤꯅꯣꯁꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯁꯦꯡꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯄꯤꯔꯝꯕꯅꯤ ꯀꯥꯏꯗꯒꯤ ꯈꯪꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯁꯦꯜꯁꯦ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯄꯥꯝꯃꯦ ꯑꯩꯒꯤ ꯁꯦꯜꯅꯤ ꯄꯤꯔꯛꯑꯣ ꯀꯔꯤ ꯄꯤꯔꯛꯑꯣ ꯀꯥꯏꯅ ꯃꯁꯤ ꯑꯀꯤ ꯑꯈꯪꯒꯝꯇ ꯂꯩꯇꯦꯅꯦ ꯁꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯆꯤꯡꯁꯥꯡꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯆꯤꯡꯁꯥꯡ ꯃꯄꯤ ꯁꯤꯟꯊꯕ ꯍꯧꯏ ꯃꯇꯧ ꯑꯗꯨꯗ ꯅꯤꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯅꯄꯤꯒꯗꯣ ꯇꯥꯔꯛꯀꯅꯨ ꯀꯞꯄ ꯌꯥꯔꯣꯏ ꯀꯞꯄꯗꯤ ꯅꯪꯒꯤ ꯁꯦꯜꯁꯦ ꯑꯝꯇ ꯄꯤꯔꯣ ꯋꯥꯗꯨꯗ ꯆꯤꯡꯁꯥꯡ ꯀꯞꯂꯝꯕꯗꯣ ꯑꯃꯨꯛ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯀꯤꯖꯕꯅ ꯂꯦꯞꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ ꯅꯤꯄꯥꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯛꯏ ꯅꯪ ꯁꯦꯜꯁꯦ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯄꯥꯝꯃꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯁꯦꯜꯁꯤꯗ ꯈꯔꯒꯤ ꯍꯦꯟꯅ ꯄꯤꯒꯦ ꯑꯗꯨꯗꯤ ꯌꯥꯕ꯭ꯔꯥ ꯋꯥꯍꯩꯗꯨꯗ ꯆꯤꯡꯁꯥꯡ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ ꯅꯤꯄꯥꯗꯨꯗ ꯌꯦꯡꯂꯛꯏ ꯅꯤꯄꯥꯗꯨꯁꯨ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯝꯅꯔꯒ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯁꯦꯜꯁꯤ ꯊꯥ ꯑꯃ ꯃꯤꯉꯣꯟꯗꯒꯤ ꯅꯤꯗ꯭ꯔꯁꯨ ꯍꯣꯇꯦꯜꯗ ꯆꯪꯂꯒ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯕ ꯀꯣꯟꯅꯗꯣꯏꯅꯤ ꯄꯤꯌꯨꯔꯥ ꯄꯤꯒꯅꯨꯔꯥ ꯍꯥꯏꯔꯣ ꯄꯤꯌꯨ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯕ ꯏꯟꯒꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯆꯤꯡꯁꯥꯡ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯤꯄꯥꯗꯨꯅ ꯃꯥꯕꯨ ꯑꯍꯦꯟꯕ ꯁꯦꯜ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜꯗꯤ ꯈꯟꯊꯥꯗ ꯍꯥꯏꯕꯏꯟꯕ ꯑꯉꯥꯡ ꯑꯣꯏꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯅꯤꯄꯥꯗꯨꯁꯨ ꯃꯈꯥ ꯇꯥꯏ ꯅꯃꯤꯡꯗꯤ ꯀꯩ ꯀꯧꯏ ꯆꯤꯡꯁꯥꯡ ꯀꯩꯗꯩꯅꯣ ꯑꯔꯥꯞꯄꯗꯒꯤꯅꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯪꯕꯅꯤ ꯂꯝꯗꯤ ꯈꯪꯗꯦ ꯅꯃꯥ ꯅꯨꯄꯥꯗꯤ ꯀꯩ ꯃꯤꯡ ꯀꯧꯏ ꯑꯗꯨꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯪ ꯀꯩꯊꯦꯜꯗ ꯂꯩꯔꯛꯏꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯇꯨꯝꯐꯝꯁꯨ ꯄꯤꯒꯅꯤ ꯆꯥꯅꯕꯁꯨ ꯄꯤꯒꯅꯤ ꯌꯥꯕ꯭ꯔꯥ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯇꯥꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯒꯨꯗ ꯕꯣꯏ ꯁꯣꯝꯗ ꯂꯥꯛꯑꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯅꯤꯄꯥꯗꯨꯅ ꯆꯤꯡꯁꯥꯡꯕꯨ ꯕꯜꯕ ꯃꯆꯥ ꯑꯃꯈꯛꯇꯪ ꯊꯥꯟꯕ ꯊꯣꯡꯅꯥꯎꯁꯨ ꯄꯥꯟꯗꯕ ꯀꯥ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯤ ꯆꯤꯡꯁꯥꯡꯁꯨ ꯀꯤꯖꯅ ꯆꯪꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯐꯃꯨꯡ ꯑꯣꯏꯅ ꯊꯥꯗ꯭ꯔꯕꯁꯨ ꯃꯈꯥꯗꯨꯗ ꯇꯨꯝꯅꯕ ꯐꯝꯐꯝꯒ ꯁꯦꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯏ ꯅꯤꯄꯥꯗꯨꯁꯨ ꯃꯈꯥ ꯇꯥꯏ ꯑꯗꯨꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯁꯤꯗ ꯇꯨꯝ ꯅꯨꯃꯤꯗꯥꯡꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯨꯝꯕꯗꯨꯒ ꯁꯤꯗ ꯇꯨꯝꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯅꯪ ꯁꯤꯗ ꯇꯨꯝꯒꯗꯧꯕ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯑꯩꯅ ꯍꯧꯗꯣꯔꯛꯀꯅꯤ ꯑꯗꯨꯗ ꯍꯧꯒꯠꯂꯛꯀꯗꯧꯕ ꯈꯪꯕ꯭ꯔꯥ ꯅꯤꯄꯥ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯁꯥꯔ ꯑꯉꯥꯡ ꯑꯃꯗꯤ ꯂꯩꯔꯦ ꯍꯣꯏ ꯁꯥꯔ ꯐꯅꯤ ꯁꯥꯔ ꯆꯤꯡꯁꯥꯡ ꯉꯁꯥꯏ ꯃꯈꯩ ꯃꯤꯍꯨꯜ ꯆꯣꯡꯂꯝꯕ ꯄꯥꯈꯠꯂꯝꯕ ꯀꯌꯥꯗꯨ ꯍꯧꯖꯤꯛꯇꯗ ꯈꯔ ꯐꯔꯛꯄꯒꯨꯝ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯏꯝꯐꯥꯜ ꯃꯌꯣꯜ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥ ꯑꯃꯒꯤ ꯃꯅꯨꯡ ꯐꯃꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯨꯝꯒꯗꯧꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯀꯅꯥꯗꯒꯤ ꯅꯤꯔꯒ ꯆꯥꯒꯅꯤ ꯀꯅꯥꯅ ꯃꯥꯕꯨ ꯇꯊꯤ ꯇꯊꯤ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗꯨ ꯂꯩꯔꯔꯣꯏ ꯈꯜꯂꯛꯄꯗ ꯆꯤꯡꯁꯥꯡ ꯋꯥꯈꯜꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯤꯄꯥ ꯑꯁꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯜꯂꯒꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯆꯤꯡꯁꯥꯡꯒꯤ ꯄꯨꯟꯁꯤꯁꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯆꯤꯡꯁꯥꯡꯅ ꯍꯧꯒꯠꯂꯛꯄꯗ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯍꯥꯟꯅ ꯊꯣꯛꯂꯛꯏ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯊꯥꯖꯅ ꯁꯨꯃꯥꯡꯗ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯃꯥꯕꯨ ꯀꯝꯗꯧꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯃꯥꯕꯨ ꯃꯅꯥꯛꯇ ꯊꯝꯁꯤ ꯊꯝꯉꯝꯗ ꯂꯥꯞꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯔꯕꯁꯨ ꯊꯥꯗꯣꯛꯅꯤꯡꯗ ꯇꯧꯔꯤꯕꯗꯨ ꯋꯥꯈꯜꯅ ꯐꯤꯔꯦꯞ ꯂꯧꯕꯁꯨ ꯉꯝꯖꯗꯦ ꯑꯌꯨꯛꯇꯨ ꯆꯤꯡꯁꯥꯡ ꯊꯥꯖ ꯑꯃꯗꯤ ꯊꯋꯥꯟꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯃꯤꯟꯅꯔꯤꯉꯩ ꯊꯋꯥꯟꯅ ꯍꯥꯏꯔꯛꯏ
Tayai, maichaugi kestu kaknaba kanna hotnari haiba pawam tai. Pana kaknaba honarasu upai leiro hindakidi. Hoi, adubudi chumba. Aduga ngarang ahingso maga chenaba mi khara phagatpagi pau tai. Ningthau turabanina makha tabasingsu loina turabajani. Loina kaina khreba pawam taida. Masana tabani dudi. Mai hujik kadaida chengi yengi. Miyamgi ichuplaga hinglibang punsido hujikti jalgi hawai charaga leiramani. Arimbada ijat manglaga toklidana. Chungsanggi wahai aduda Thawan thajada haifet yenglei aduga chungsangda amuk yeng. Adudi tayai machogi kongbusu loina kairabanina. Jesi akhoi sida sum leiba yakidro. Thawangi wahang aduda chungsangsu thajasu Thawanda yenglei. Adubu yengliba mityeng ani dudi manade. Thajana yengbadi Thawana hairibadu karino khangdabagi yenglibani. Adubu chungsangdi mana haidokpa ngamdabadu Thawana hairakpagi yenglakbani. Yarni. Kari paukhumno wakhal tadre Thawandi. Thajasu chungsangda amuk yeng Thawanda amuk yeng tawraga lei. Matawdada chungsangsu maithongdu yamna serious makha tai. Hujikti khudong thiningai amata leirar. Aduna yumsidagi thokibada athingba amata leirar. Wahaidu tabada thajadi pungakhek ngakre. Asuk kaiba matamsi mabu phajinduna thamlibasi Minister Maichaugi maramna oira male haibadu khanglakpada thaja ingangakna aibu yamsidagi thokiba yarani haiba. Yarni. Thaja masadu tawfam khangde. Paudu tabada mihulsu chonglei chungsangna makha tai. Adubu situation se khari yengboina yumsida numit kharni lekhibana phagani. Thaja su hoi haibagom makok nomi. Adubu wadi makha tade. Chungsangsu wadu hairamlaga phamlambadagi haugattuna chakhamdagi thoki. Thawandi thajada onsilaga wari makha samthahui. Adudi jan nangaida leidunu. Thaja khangde haibagom makok haire. Adudi akhoi tayaida chegi lefam silamba yani. Yarnida. Aina thokpa dum thegi yani. Chebu imphalda khangnabam ta leide haidudi. Oi, adubudi leiti. Adu oirasu noi tayaida loinamak haibasu hainingdre. Aigidamak mana yamna tawbikre. Ado ai nangondagi mateng amakhaktangdi lauge. Yagadra Thawan. Hekta hayuje. Aina suba yaba kai thabak lei haibado. Nang khidang hangdokpirakera. Oije, ai soidan hangaki. Thabak ama leiragadi barada leirasu kaisu kaide. Adubu nungaigadro ja. Isani hingba ngamnanaba hotnaba haibasa yamna mathau tai haina khali. Nupi oirabasu nipa oirabasu isana isagi punsigidama lepjaraga hingbado aigi apamani. Yam phaiye ja. Chena khoi tayaida hainingdragasu chegi da kartabu khudima aingonda loina hairappa yani. Thawangi adu pukchal chawba wahai aduda thajasu nokfet tawraga haire. Punsigi aphabata pumnama nakalda thamkhraga nangbu samna thengnabasa yamna ngai Thawan. Nakhoi amata fataba misak nate haibasu ai loina khangi. Ja. Pukni nungsiba wahai mayam hairadi aidi soidana kapthorakani ko. Akhoi su chega thengnabasa yamna ngai. Tayaina madi aina su chega hamda thengnabada phajadaba mitingna yengi. Athiba wangangna sungangi. Pumnamakto hojiktada yam ningamdaba phawi. Pumnamak haukre punsigong chani haina khando. Oi, adu ja. Chena chatringaida imagi manakta noma chalusi. Aina na amuk chatpada hairambani chegi maramda haibe. Oi, chalusi aisu chatningi. Somdana Minister Sanahalgi yumda election matam naksilakbagi thabak chinkhalai. Yumda mi lakpasu lepde. Madabi sumapuroibagi election naksilakpa asida nahan makai imungdagi mapal thoktan leijarabasu miyam marakta thoklaktuna mapuroibagi mateng pangsili. Numit ado Sanahalgi election gi aroiba campaign chatkadaba numitni. Madabi ayuk anganbadagi haugatlaga laigi athenpot semlaga duk thongmai katpa loire. Madu loiraga campaign chatnaba loisinaba hotnaringai imungi thabak subi amana thongdu kokok thilai. Madam,
ꯑꯝꯇ ꯆꯪꯖꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯍꯦꯛꯇ ꯆꯪꯉꯣ. ꯃꯦꯗꯥꯝꯒꯤꯅꯤ ꯍꯥꯏꯌꯦ. ꯋꯥꯗꯣ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ envelope ama ꯃꯥꯙꯕꯤꯗ ꯄꯤꯔꯦ. ꯃꯥꯙꯕꯤ envelope ꯑꯗꯨ ꯌꯦꯡꯂꯒ ꯏꯪꯉꯪꯉꯛꯅ ꯂꯧꯁꯤꯜꯂꯦ. ꯑꯩꯒꯤꯅꯦꯕ? ꯍꯣꯏ ꯃꯦꯗꯥꯝ. ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯁꯤꯕꯣ? ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ ꯃꯦꯗꯥꯝ. ꯑꯉꯥꯡ ꯑꯃꯅ ꯃꯦꯗꯥꯝꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯄꯤꯔꯝꯃꯤ. ꯅꯣꯏ ꯁꯔꯒꯤ ꯅꯠꯇꯕ꯭ꯔꯅꯦ? ꯅꯠꯇꯦ, ꯃꯦꯗꯥꯝꯒꯤꯅꯤ ꯍꯥꯏꯌꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ. ꯐꯔꯦ ꯐꯔꯦ. ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯁꯤ ꯃꯍꯧꯁꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯃꯈꯜ ꯀꯌꯥꯒꯤ ꯇ꯭ꯔꯤꯠ ꯀꯌꯥ ꯑꯃꯁꯨ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯤ. ꯃꯥꯙꯕꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ envelope ꯍꯥꯡꯗꯣꯛꯇꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯈꯤ. ꯑꯗꯨꯕꯨ ꯃꯥꯙꯕꯤ ꯇꯦꯕꯜ ꯃꯆꯤꯗ ꯂꯩꯔꯤꯕ envelope ꯑꯗꯨꯗ ꯃꯤꯠꯐꯝꯁꯨ ꯑꯃꯨꯛ ꯊꯝꯃꯤ. ꯋꯥꯈꯜꯗꯁꯨ ꯀꯅꯥꯅ ꯃꯥꯒꯤ ꯃꯃꯤꯡꯗ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯥꯙꯕꯤ envelope ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤ ꯃꯔꯝꯗ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯃꯟꯈꯤꯕꯅ ꯐꯠ ꯂꯧꯈꯠꯂꯤ. ꯑꯗꯨꯒ envelope ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ.